ꯆꯨꯔꯆꯥꯟꯄꯨꯔꯗ 15 ꯑꯥꯒꯁꯇꯅꯦ ꯃꯣꯏꯅ ꯄꯥꯏꯕ ꯒꯟꯗꯣ ꯇꯣꯏ ꯒꯟꯅꯦꯅ ꯍꯥꯏꯕ Manipuri India tinkhibagi salapa wari mayam punna khangminase. British Parliament 1947 gi August tang 10 da Independent Act pass tawduna Bharat ta lairamba makhoi lenga amadi shakti numitu duloshan ki July tang 15 da Governor General Mountbatten na state singbu ningtamle haina official oina lauthoki August 14 da Manipuri interim sarkar oina council ama semduna Maharashtra na wachak lokhi August 15 da Maharaj Budhachandrana darbar da pakhang me ko phiral adu pahenduna ningtamle haibatu utki Maharaj Budhachandrana 1948 ki August tang 19 da Manipur mapung phana ningtamle haina lauthoki June 13 amadi kunthra da Manipur state constituency ki makhada ahanbo oina Manipur tampaki lamda mikhal pangthoki July 13 tasu chingi mafam singdam mikhal pangthoki ahanba Legislative Assembly mikhal pangthoktuna October 13 da thabak paiba hoki Prada Shanti Party no sing sarkar sena bidama 1948 ki March 13 da wasak lokhi 1949 gi July 13 ta Manipur gi ningthaupham thadoknaba Congress Party na dabi tawki July ki tang kuma pandana chingi MLA punamakna Manipur na Bharat tinba pangkhidi August 3 dana miyam gi achauba meeting ama tawduna warup lauki Bharat suktin tiloidabani haina Bharat ki PM da thaki September 3 Assam ki Governor Prakashna Maharaj Budhachandra bu state ki force ki khanaji haiduna Telegram tharaktuna Shillong da laknana ba kaurakhi 1949 ki September 13 ta Maharaj Budhachandra Shillong da thungki September tang 19 da sipai sina koisinduna akiba pohanba wakhal pikthanaba thawung kya chathaki September 19 da Maharaj Budhachandra bu namduna sahita honki maramdi Manipurna Bharat tinanaba 1949 ki October 15 da Ministry of State Gazette of India ki notification number 219 p na hukum thoktuna Manipur miyamgi Manipur Legislative Assembly muthatna na ba hukum thokhi Manipur gi hana leijaramba saktam adu mangki kari semamino October 15 gi kaino ama semamane e bang khang thiramane ada phangdana si sum semamane kari epno akhoi Google ki CEO Sundar Pichai se South India machane yam maigra jane no mai nupi ga mamanabi amagana maji sa ko bajane aduda maji lambi ngawdana ne khara thengna yo aduda magi nupi jina chawdana chakibadagi maga thengnadre adagi maji nungai mandadana numitudagi Google ki map se puthoki bane aduga amana magi masanupi jina plan ama pairaga masi kari plan no hangba aduda mana khangdabadagi ne adudagi ne plan khangnaba app amu puthokrise aduna aisu photo video sida camera namjalaga aseng mase karino khangnanaba thirammiba kadaugi haino haijibo Churchanpurda 15 Augustane moina paiba gando toy gannena haiba adu chumra chumdabra na yenge tawunida toy gan olongoni kaino somoni romdagi damada puselai angang sing paina na baina adudi toy ganjibo 26 January gi maspa chatpadaga paya jalane yadanu pairi ni kaino inang kem leitrena sabuda na han kamna badu video tarim khai pawdu yaudi kaino aduga mana akoi press ki sinau singdagi video photo ga loksalaga mutadana ga tawrido akoi police sa sobasina kem khangdiwa nangna akoi swai irang jam kanboi ningbai wani mi Israel da Palestine da ko khaina da tawri myam sidi nang kem khangdi ude ado nangna kai chaluiba aise khoi le kai gi mara bai bi imai bin sing khara unaru bane mathang khara su unaru re nangna laikai sida pi chatana leiraba yengutu akhoi ge Bharat ki Prime Minister na America ga chatana foreign country mayam chatana lei Israel gi awabada saruk yadana hojing ne irang yam phari habni adu budi tarim khai pawdu so haide akhoi mana ba mane irang dagi akhoi yum da lei ba ko ma ongta mayum sang na ba ayung ta hairu ge ko yani aduna pani hojing ne irang yam phari habni